ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯚꯥꯞꯅ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯂꯦꯇ꯭ꯔꯤꯟ ꯃꯌꯥꯒꯤ ꯚꯨꯠ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯋꯥꯏ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯅꯥꯛꯀꯤ ꯂꯦꯇ꯭ꯔꯤꯟ ꯃꯌꯥꯗ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯋꯥ ꯑꯔꯨꯕ ꯀꯟꯅ ꯈꯟꯅꯔꯤ꯫ ꯃꯃꯥꯏ ꯑꯆꯧꯕꯤ ꯃꯩꯖꯥꯎꯕꯤꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯃꯤꯡ ꯑꯅꯧꯕ ꯑꯃ ꯊꯣꯜꯂꯁꯦ꯫ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯈꯤꯕ ꯕꯨꯠ ꯑꯋꯥꯕꯤ, ꯕꯨꯠ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯨ ꯑꯅꯧ ꯑꯅꯧꯕ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧ ꯑꯅꯧꯕ ꯃꯈꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯇꯝꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡ ꯑꯅꯧꯕ ꯑꯃ ꯊꯣꯟꯅꯕ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯕꯨꯠꯁꯤꯡꯗꯣ ꯃꯃꯤꯡ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯁꯨꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯁꯤ꯫ ꯉꯥꯏꯈꯣ, ꯕꯨꯠ ꯑꯄꯪꯗꯤ ꯎꯗꯦ, ꯃꯥ ꯂꯥꯛꯇꯔꯕ꯭ꯔꯅꯦ? ꯕꯨꯠ ꯑꯃꯅ, ꯃꯥꯗꯣ ꯉꯁꯥꯏ ꯔꯦꯁꯇꯨꯔꯦꯟꯗ ꯑꯦꯟꯁꯥꯡ ꯃꯅꯝ ꯅꯝꯃꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯅ ꯆꯠꯁꯤ ꯂꯥꯛꯑꯣꯅꯗꯤ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯛꯆꯔꯅꯤꯗ꯫ ꯃꯩꯖꯥꯎꯕꯤꯗꯣ ꯃꯅꯥꯇꯣꯟꯗꯣ ꯍꯣꯠꯇꯨꯅ ꯏꯁꯥꯎ ꯁꯥꯎꯅ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯟꯇꯥꯅ ꯂꯥꯛꯄ ꯇꯝꯃꯨ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯗꯣ ꯃꯅꯤꯡꯗ ꯐꯥꯎꯕ ꯍꯥꯞꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯋꯥꯅꯤꯗ꯫ ꯃꯥꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯉꯁꯤ ꯃꯊꯣꯡ ꯆꯥꯔꯣꯏꯍꯦ, ꯃꯁꯝꯒꯗꯣ ꯂꯥꯛꯇꯅ ꯆꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯂꯦꯇ꯭ꯔꯤꯟ ꯃꯅꯤꯡꯗꯒꯤ ꯍꯥꯊꯨꯕ ꯈꯣꯟꯖꯦꯜꯗ, ꯏꯆꯦ ꯃꯥꯏꯖꯧꯕꯤ, ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯅꯅꯥꯎꯁꯤ ꯍꯟꯗꯛ ꯅꯧꯅ ꯁꯥꯕ ꯃꯍꯥꯎ ꯂꯧꯁꯤ ꯍꯣꯇꯦꯜꯒꯤ ꯑꯦꯟꯁꯥꯡ ꯃꯅꯝꯗꯣ ꯅꯨꯡꯁꯤꯃꯟꯗꯅ ꯉꯥꯏꯍꯥꯛ ꯅꯝꯂꯒ ꯂꯩꯔꯨꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯃꯤꯇꯤꯡ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯉꯔꯥꯡ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕꯒꯤ ꯃꯑꯣꯡ, ꯑꯗꯒꯤ ꯖꯒꯥ, ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯦꯁꯤꯂꯤꯇꯤ ꯑꯦꯁꯦꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯔ ꯈꯟꯕ ꯍꯧꯔꯕꯅꯤ꯫ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯗꯨꯅ ꯂꯦꯞꯇꯕꯤ ꯃꯊꯪ ꯃꯊꯪ ꯔꯦꯞ ꯊꯤꯕꯒꯨꯝ ꯊꯤꯊꯔꯛꯄ ꯕꯨꯠ ꯑꯄꯪꯒꯤ ꯃꯑꯣꯡꯗꯨꯗ ꯃꯩꯖꯥꯎꯕꯤ ꯄꯤꯁꯨꯝ ꯅꯥꯝꯃ ꯊꯥꯡꯒꯠꯇꯨꯅ, ꯑꯩꯅ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ, ꯅꯪ ꯅꯊꯟꯇ ꯉꯥꯡꯅꯕ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯟꯕ ꯅꯠꯇꯦꯅꯦ꯫ ꯑꯄꯪ ꯍꯥꯏꯕ ꯕꯨꯠ ꯑꯄꯪ ꯅꯪꯕꯣ? ꯃꯤꯅ ꯋꯥ ꯃꯊꯛ ꯊꯥꯡꯂꯛꯇꯅꯕ ꯋꯥꯃꯥꯡ ꯌꯥꯠꯇꯨꯅ ꯁꯤꯟꯕ ꯑꯄꯪ ꯃꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯄꯪꯕ ꯊꯃꯣꯏꯗ ꯌꯦꯁ ꯌꯦꯁ ꯍꯥꯏꯗꯨꯅ ꯇꯞꯅꯒ ꯈꯖꯤꯡ ꯅꯣꯛꯏ ꯕꯨꯠ ꯑꯄꯪ꯫ ꯃꯩꯖꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯕꯨꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯇꯨꯡꯗ ꯊꯦꯡꯉꯛꯂꯔꯣꯏ ꯀꯀꯥꯏꯅꯒ ꯃꯈꯣꯟ ꯇꯦꯊꯁꯅꯗꯨꯅ ꯍꯥꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯣꯏꯅ ꯊꯦꯡꯅꯔꯛꯂꯕ ꯑꯣꯏꯕꯅ ꯑꯇꯩ ꯑꯇꯩ ꯕꯨꯠꯁꯤꯡ ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯅꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯃꯩꯖꯥꯎꯕꯤꯅ, ꯑꯗꯨꯗꯤ ꯃꯤꯁꯨ ꯁꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯦ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯁꯤ꯫ ꯑꯣꯀꯦ, ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ SP ꯇꯩꯆꯥ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯤꯡꯁꯦ ꯁꯤꯟꯗꯣꯛꯁꯤ꯫ ꯃꯔꯝꯗꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯡ ꯍꯥꯏꯕꯁꯤꯁꯨ ꯑꯃꯔꯣꯝꯗ ꯕꯨꯠꯁꯤꯡꯕꯨ ꯀꯣꯟꯅ ꯃꯁꯛ ꯈꯪꯅꯔꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯣꯜꯂꯁꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯃꯤꯡ ꯈꯔ ꯑꯩꯅ ꯄꯤꯔꯛꯀꯦ, ꯑꯗꯨꯗ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯤꯡꯁꯤꯡꯗꯣ ꯂꯧꯈꯠꯇꯨꯅ ꯚꯣꯠ ꯇꯧꯔꯁꯤ꯫ ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯩꯖꯥꯎꯕꯤꯗꯨꯅ ꯃꯤꯡꯈꯔ ꯃꯍꯥꯛꯀꯤ iPhone 16 Pro Maxꯇꯨꯗ ꯎꯠꯊꯣꯔꯛꯏ꯫ ꯃꯅꯤꯡꯋꯥꯏꯗ ꯐꯝꯕ ꯕꯨꯠꯁꯤꯡ ꯑꯗꯨꯗꯤ ꯎꯗ꯭ꯔꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯅꯗꯨꯅ iPhone ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯏ꯫ ꯅꯝꯕꯔ 1ꯗ ꯕꯨꯠ ꯑꯣꯐ ꯗꯦꯝ ꯀꯤꯌꯔ, ꯅꯝꯕꯔ 2ꯗ ꯅꯋꯥ ꯂꯧꯗꯦ ꯋꯤ ꯑꯥꯔ ꯅꯕꯥꯅꯣ, ꯅꯝꯕꯔ 3ꯗ ꯑꯣꯜꯃꯣꯁ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯔꯇꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯩꯖꯥꯎꯕꯤꯅ, 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯃꯣꯗꯔꯟ ꯈꯔ ꯆꯪꯗ꯭ꯔꯕꯗꯤ ꯕꯨꯠ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯈꯨꯅꯨꯡ ꯆꯨꯏ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤꯅꯤꯌꯦ ꯑꯣꯛꯅꯕ ꯊꯦꯡꯅꯕ ꯃꯇꯝꯗ꯫ ꯑꯗꯨꯅ ꯏꯪꯂꯤꯁ ꯈꯔꯁꯨ ꯍꯥꯞꯊꯣꯛꯁꯤ꯫ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯑꯦꯅꯤ ꯀꯝꯄ꯭ꯂꯦꯟ? ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏ꯫ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤ ꯃꯩꯖꯥꯎꯕꯤ ꯚꯣꯠ ꯇꯧꯔꯤ, ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯏꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯅꯝꯕꯔ 2 ꯅꯋꯥ ꯂꯧꯗꯦ ꯋꯤ ꯑꯥꯔ ꯅꯕꯥꯅꯣ ꯑꯁꯤꯅ ꯏꯌꯥꯝ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯩꯖꯥꯎꯕꯤꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ
ngaihak leiradi aikhoi tamnabagi matamsu yoraklani aduna ngasigidi swaida loiselase makha tabaduna hayeng amuk asigi matamsida khananaba tausi aduga hai but apang nangi haunabi thabakku khara thuraklabadi matam chana laktabido tawganu ko hayengdi phani isema jawbi adudi but mayam ngasigidi swaida sayonara oirasiko hayum sidaba mayjawbi haikak laikak mula suina mamam ku shushu put mutkre mayjawbi atay but singadasu masagi laywa sondana mutnakre ashomdana luna tinaba maruk ahumdo ren ahongba thibada koisat chatpagi waraduna lambi mataida phamduna lambi da thauriba gari singadu yengduna lay minga sakasana ba mutina wareda oiba ngasaidigi thibasida aikoigi sialsiga sanaba room amatabu hek phangdiabani lemdana lemba saba lembana wareda lamsang ama chatpa midi gari daga kaya dungaina chatliba gyan khara taba lairik laisuga khara haiba mi khara kigandaba samuna yareda khara ninda tawradiya lao aroiba oina asigi khara sikpasid hangurasi asidaga yadrabadi khanaba taredana yadabagi amo ashumna aroiba oina sanglurasi haina yagaduda makoi ahumdula ren ki mapu aduna harau ga tawraga kaushindana ihong mamalda yarakpada maru ahumdo maduda lairasi haina ashumna makoi ahumna laigadaba kaduda sanglaktuni yamna nanjaba saba muthido muna langbado kasi hoya aduda yengduna moli asi nande masi kopi asi quality phatti haina pangangdana laibaduda taning laktraduna lemana mapalda inthorak muthido ai kaino vai thongsi paudi hangdu utana ibo puksi aldia phare kaino noilo silhaw kem yauroi ai sauning muthi numidang wairamduda ren adugi maningda thore mi laitabana mafamdo isiksi ashomdana lemba amadi samu makoi ye potjai singadu mafam chana thamba loiraba matu numidang sanaba ensang kaithelda thokduna lairurasi haiduna thorakli mapal thorakpada ren mapudo mapina na setchaduna thorakpada samuna harau kaka katai chepidoino nang kaka se thabak ama lai aduna ngasidi lekpa yana lai ado nakhoi om phajana lairamoko sese sose nakhoi na pairo atop amana kaka na pairegi horel tumlam daida thong ponado shit hek lola moko noina ngasida thengnaraga makhoida thajaba thamduna soga piraktuna tawbaduda wakhal khara khanthaba ngamba samu khara khajik masadu singnana sodu law ngasaidagi makhoina leiriba rensi mi leibagi mami su tadi aduga rensi gi mapusi su mathanda leibagi mami tai adubu lembana thengkragani ensang laine na batawrasi hairakpada ren ki kaka bimolduna marak thatuna hairakpada shamu munna bimolda yi hai ensang gi oiragadia karigi kaithel tana saludoino kaka gi fridge na khoina saning lawraga hekta thongu saun kaka se matam khara itomta lairpagi isa se ihang hanguraban adubu na khoina laktuna kaka ga lairani haibasida kaka se wakhoga se khara sauthu inhe hayengdagi dine nang kakaga punna laiminara dawniko harau asumna hairamlaga bimoldi maki ektivado thadoklaga thokre lembadi bimolgi kada gam sangre adubu haujiksu samudi mahaki wakhal sida garino haifam khangdaba khandokpham khangdaba mawongama bimolgi matawduda uba phangbaduda wakhal tawduna lay adubu lembana manungdagi laurakpaduda khara khajik thuna yumbu adugi yumduda chensilei ka manung yaurakpada lembana mamit langthokduna shakhunggi thongsin pan mapada leptuna yungduna lairambaduda masu sangsilei kaidorage bai khudom biduna phaklangda yalaga thamba sa ayayibaduda makhut thinduna bai haurani he sidia saga kuire masidi asi hekta hangam go honarasi mubhangi type ta gyan khajik taba samudo
샤동두다 마틴가 요트니 아두가 호이바이 아시 헥다 타오라시 아이슈 사가 사도 구이레니 아쉬움나 마코이나 오가다바 샹두데기 카라 가직 히에나 라우다나 마코이 이롬마도 땀나 쌍미나라 룸 쌍락바다 무티도 하우식 파워를 레이람다바두다 아니도 마밋 가직 라우토브두나 하이펫 가우라기 바이 무티 아두부 한진난진 가우라바슈 쿰락 만드라바두다 마코이 아니도 마카드 쿰타락비 아두고 티바 호레이 소음들이 무티 간나 레트렌 만웅 아두다 후망 까바 마카이 팜리 마파즈나 마 가우기 마콜 따바두다 가라 하우나 쿰리 가이노 바이 마닝다 쿰락바기 마콜 따바두다 마닝 아돔다 쌍락리 렘바나 무티 무티나 가이노 렘바 봉샤트레 짱가이 파이리도 난 까리까리가 샤로기 하 미나 파이바다 고잉잉 셀레이도보 나 타우가 맞다 레이트라보는 거 아이 코이는 까이시 크레닝가 사이디 코이티 되게버니네 아두가 나 타우 이레이 레이타가 노이디 아이 티르가 레이리버니네 하 이보 라시디 쇼쇼 나 타우 떠오르지 살로 아이 코이 와리 로이가 다바 오 파레 파레 낭 디게 디비라가 아쉬움나가 하이다바 레호로 낭 샤무도 아니두다 온친누나 아씨 노이니시 후이가 호동가 망아이하이 똥바타 카나 호드르디 레이바 야드르버 카이노 아무티 엔상도 사타오르시 가까비 모총가 시디 이움다 할락르 하이라미네 타박 아마 레이 하이드나 통기 소쇼 피라미 호레ල් tumlamdaida lolo haidana 무티도 상박이 막 홀드가 로이나나 아마 렘디 렘다바 렘바 사바 누파도 아두가 상미나라모 아이슈 로이레가 상락라기 일라우 사람 치엠바 호라모 렘바도 무티다 온친두나 구추가 민가 사나보야 낭망아이레니 깔리샤 와 낭바가시 뽕나가 낭크레바 오야 야레 호야 렘바 아마디 사무디 상크레 아두고 무티디 마북 아두 이팟팟드라드나 녜학 파마우이 탑나 ngalamba mafamdusu mamsirai fana koirabagi matung wai sangna thorai letrendagi he kan thoke tawbaga murum sonbagi khonjal tabadada inga lepi kola mola lo suhuni amu milo na huila solami namo maro mari khangdaba lon mayam ama nganglakpaduda masiulda 슈아이시 다이노소스 마탐기 미가 레이러버 토이스 탑나 마마이도 레트린 마닝다 옌토레 마샴 이파 파카이 우시야마 파레가 마마이가 타das다나 마밋가 꼬톡드나 타우람바 마타와도 마밋도 헤나 라프톡도 탑나 마시올다 아야 헤이 우시도 누가이테니 너희 토리도 민웅시가 아마타 야우드러버네 헤이 나빠 양아이 마샤 싱시리야 나가오르기 농동 마샤무를 굴러가 미비드드 토 아두부 마샴 이파파바 마누어두도 오이네 쌍크리 이캉캉 모티다 아멘 아라우 아니에두나 옌감나가 호따나 나가오기 아송무두다 쌍신기 모티나 허이스 어이부 미 아니게 나트라네 까기보 콘시얼드보 부라마다 아무니 해시와이시디에 옌하이바가 나띠 베라니 아쉬움나 ngakna mongsongduda haifit munna yengamlaga changkri adubu mongsong manung aduda pakthaduna lotuna lairibi aniyadudi mihogato maning mamang isam samnadana shorgato pikna holi mai jaubina kaino hojikini padudia yamna kalli ai khoi ani sangna tamna babu ai khoi lomdaga oina onsilaknaga nungnaga thomamine kaino hojikan mi singsibo Buat kasi makoy kimita tingkang oy uraba salo. Nauna nawalaw dewi arnabano group sida inaw na but ama oy na siyang nagpa sabi di mapibut tarak to na kaplaktori. Ay na di kanmane ba masigi ni pa muraga matong taba panduman ba sige manamse yung siyang manamni kara jugot lay masaram loy hayba. Ato ka mana ay kikoktaga nung nagatomlain. ay tamna pam ama oy na sidok piro isema jawbi hay
ngamasu kaino wapi sana oina tauraduna mana mi aikhoina but adusu sathi ba group ki leader aiga putlaga lairiba nangna karigino bit hanbawa ngangido aisi kanano haibase khangan bataredana horel khara thengjilaklaga khangidana moi khunau bi singduna laikri but mai jawbina horel di khangani haibago muthido sanglakpada sa kamduna layam lembadi mangonda phaini yanglaklaga thabak loiramnani khanna sanglaklabanina horel dije tawbadi nang tarena ha posai thambadu su yaudраbanina tawkhaire loire kaino kayam luba pono duba phet lauduna lembasu maroya du san samudi wakhal lamada lai aduna magi wari aduda thoina khoisangma matau ulakti asumna thongba khotpasu loiraduna punna hara horau shamin puk thanarakpai muthi lembada pis phaja phaja ba hapiduna se thabak tawbada waramlani mayam chok sisu adai sisu siga panghap ta hapi lemana amuk samuda nangdi yamna su chada male sine se sisu saselo adagi sisu se samuna amuk muthi tu asi muni muthi su samuna haibo ma badudi danjadu da samuna enchangado muthi rom da amuk hapchil asumna harau sak saba toknarakle sa da ba kuirakpagi phana phasena setkat nakre sagom sengsillaga makut hamna ba hagolai muthi su hagot ke tawbaga lemana phadur kaino ha nang dije tawni haidaine muthi yu itan marai yetna ba talladuna kolik singdo ta pairaga maningdi hekta puthorakle ani adu su matau bu sangbo oina phone yengnaduna numidang sak tokpagi maningduda hangsit lang khasi muthidagi lapthokduna muthido tanna kon marakta dije kana umi asomduna amukta oirasu tamnage khanna lairibi maijawbina sabida onsenduna tabra hairise nangna haudong masaka nungsiba ama olo aduga anise mangoldara kadaidano maputhokho ai ama se laknage mi usitradi maijawbi aigi igun thangange mina tadi laksa halakanuko ngasagi adumaina se maijawbi hai angangena masi aibu itha thajadabagum tauradana thajadraga namit nawa thamalmusida aduga aina tawbudu yengo plan pikanawa masili maijawbi sabi shu haudong masak nungsiba ama ole aduga lemba amadi samugi manakta sangsinuna ani adugi attention lokthoklaga mapa ada puthokre somdana makut masathi maijawbi sabina satri phau aduga mitmangdagi sabi hek sakhibaga imau aidi yamna ki haiba masakse tamna dawga ngasai muthina he haidana lawrpaduda sathina khangbado maijawbi sabigi mamangda ikaibagi angang mamangda akan chakhibani ngasai khangkhibagi manil lai riban hausi phau aduna ma karamna tamna sigi haidana khalli adubu khongkap amata sangsin mangamdraduna masilda swali aibu kaino haibanida masi mina ausida asuki ribasibo pharasu phatrasu aise bhutni aibu tamna khidrane amuk tangdi tamna ningkhida lamandi khumni adubu khongkap ama thangjin badi ngamdraduna makhongda laibakta thinurale makolda tarabara kaino muthi sukna laithori kiraduna amuk napi marumda loi maijawbido muthido ngasaidi ngalibagi ra kaino akibaga mana amta phauramdaban adubu hausi mamsilak pasidadi kirak labra karino ngasai napi marak aduda sensen khibagi phibamado mamit mangduda hanna sum chongthoraktuna mit mangduda urabaduda ki khalaktuna maklap adon nigai sukna yengamnaga mamayedo amuk konduda yenglubada masagi masak ado ikhang khangduna kolado bang launa thadai somdadi maijawbi thawaiga do paithokadawre kibana mamit ka do chongthorakadawre kibana masada
ꯅꯥꯀꯜ ꯑꯃꯗꯅ ꯂꯦꯝꯕ ꯑꯃꯗꯤ ꯁꯥꯃꯨ ꯃꯨꯊꯤꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯕꯤꯁꯨ ꯋꯥꯈꯜꯗ ꯍꯩꯁ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯩꯌꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯦ ꯁꯥꯕꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯃꯈꯥꯗ ꯎꯞꯇꯨꯅ ꯂꯩꯔꯝꯕꯤ ꯃꯩꯆꯥꯎꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯉꯛꯅ ꯑꯦ ꯀꯩꯅꯣꯁꯦ ꯇꯧꯔꯤꯕꯗꯨꯅ ꯃꯩꯆꯥꯎꯕꯤꯗꯣ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯅꯪ ꯎꯍꯧꯗꯕꯒꯤ ꯇꯧꯅꯤꯗ ꯑꯩꯅ ꯀꯝꯄ꯭ꯂꯤꯠꯇ ꯅꯩꯊꯠꯈ꯭ꯔꯕꯅꯤ ꯃꯥ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕꯅꯤ ꯊꯥꯖꯔꯗꯨꯅ ꯁꯥꯕꯤ ꯃꯩꯆꯥꯎꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯨꯊꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ ꯃꯩꯆꯥꯎꯕꯤꯅ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯗꯤ ꯑꯍꯥꯟꯕꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯇꯝꯅꯕꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯕ ꯌꯥꯗ꯭ꯔꯤ ꯇꯞꯅ ꯇꯞꯅ ꯑꯩꯅ ꯇꯥꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯍꯟꯅꯕ ꯇꯧꯔꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤꯅꯦ ꯍꯌꯦꯡꯒꯤ ꯃꯤꯇꯤꯡꯗ ꯈꯟꯅꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯕꯤꯗꯤ ꯍꯟꯈ꯭ꯔꯦ ꯑꯀꯟꯕꯒ ꯁꯥꯗꯨꯅ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯝꯅ ꯍꯧꯈꯤꯒꯦ ꯃꯈꯣꯏꯁꯤꯡꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯀꯥꯏꯅꯒ ꯋꯥꯒ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯩꯆꯥꯎꯕꯤꯗꯤ ꯑꯁꯣꯝꯗ ꯃꯨꯊꯤ ꯀꯣꯟ ꯁꯠ ꯁꯠ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯅꯕ ꯇꯧ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯨꯊꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ ꯂꯦꯝꯕꯅ ꯃꯨꯊꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯀꯩꯝ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ ꯆꯪꯅꯕ ꯇꯧꯔꯁꯤ ꯗꯤꯖꯦꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯃꯥ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ ꯏꯪꯉꯪ ꯑꯪꯅ ꯌꯦꯡꯍꯧꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯦꯝꯕꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯁꯥꯃꯨꯁꯨ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯒꯟꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯗꯒꯤ ꯑꯅꯤ ꯑꯗꯨꯁꯨ ꯆꯪꯂꯛꯏ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯁꯣꯝꯗꯅ ꯃꯩꯆꯥꯎꯕꯤ ꯑꯃꯨꯛꯇꯗꯤ ꯇꯝꯅ ꯅꯤꯡꯂꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯇꯝꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯃꯥꯏ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯄꯥꯛꯂꯒ ꯂꯩꯕꯗꯨ ꯇꯟ ꯑꯍꯩꯕ ꯃꯥꯜꯂꯛꯀꯗꯧꯔꯤ ꯈꯟꯕꯗ ꯎꯄꯥꯏ ꯂꯩꯔꯛꯃꯟꯗ꯭ꯔꯕꯗꯨꯗ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯦ ꯒꯣꯗ ꯑꯃꯤꯇꯥꯕ ꯕꯆꯟ ꯀꯧꯕ ꯑꯊꯧꯕ ꯅꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯈꯔꯇꯪꯗꯤ ꯄꯤꯕꯤꯌꯨ ꯀꯩꯗꯧꯒꯦꯅꯦ ꯀꯔꯦꯖ ꯈꯔꯇꯪ ꯈꯨꯠꯁꯤꯟꯅꯕꯤꯌꯣ ꯑꯁꯤꯒꯤ ꯄꯟꯗꯣꯝ ꯃꯥꯟꯕꯁꯤꯗ ꯇꯝꯅꯖꯔꯒ ꯑꯃꯨꯛ ꯅꯆꯥꯅ ꯀꯔꯦꯖꯁꯤꯡꯗꯣ ꯁꯣꯏꯗꯅ ꯍꯦꯟ ꯑꯣꯚꯔ ꯇꯧꯖꯒꯦ ꯒꯣꯗ ꯁꯤꯗꯕ ꯑꯃꯤꯇꯥꯕ ꯕꯆꯟꯅ ꯌꯥꯏꯐꯔꯦ ꯏꯠꯁꯨ ꯅꯣꯡꯊꯛꯇꯒꯤ ꯑꯃꯤꯇꯥꯕ ꯕꯆꯟꯅ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ ꯒꯦꯝ ꯉꯥꯛ ꯁꯥꯟꯅꯕꯁꯤꯗ ꯀꯩ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯀꯔꯦꯖ ꯈꯤꯇ ꯄꯤꯕꯤꯌꯣ ꯑꯩꯁꯦ ꯍꯣꯂꯤꯋꯨꯗꯇ ꯂꯩꯕ ꯃꯤ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯩꯁꯦ ꯕꯣꯂꯤꯋꯨꯗꯀꯤꯅꯤ ꯑꯪꯒ꯭ꯔꯦꯖꯤꯒ ꯂꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯩ ꯄꯣꯞ ꯕ꯭ꯂꯥꯁꯇꯤꯡ ꯇꯧꯒꯦ ꯇꯧ ꯑꯩꯁꯦ ꯍꯤꯃꯠ ꯈꯤꯇꯗꯦꯗꯣ ꯒꯣꯗ ꯑꯃꯤꯇꯥꯕ ꯕꯆꯟꯗꯤ ꯀꯣꯔꯤꯌꯥꯒꯤ ꯒꯣꯖꯣꯡ ꯄꯤꯌꯣꯟꯒꯤ ꯂꯤꯗꯣꯡ ꯍꯨꯛ ꯀꯤꯝꯖꯣꯡꯒꯤ ꯃꯥꯏꯊꯣꯡꯕ ꯉꯝꯖꯕꯅꯤ ꯁꯥꯕꯥꯟꯗ ꯌꯦꯡꯂꯤ ꯍꯛꯅ ꯀꯩꯗꯧꯔꯨꯅꯤ ꯄꯨꯛꯆꯦꯜꯗ ꯌꯦꯡꯂꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯇꯩ ꯑꯇꯩꯗꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯍꯧꯕꯒꯤ ꯉꯧꯔꯒ ꯔꯥꯁꯤ ꯄꯛꯇꯕ ꯃꯈꯣꯏꯒꯨꯝꯕꯗꯤ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯐꯔꯦ ꯑꯩ ꯍꯥ ꯅꯍꯥ ꯀꯨꯃꯤꯟ ꯏꯠꯁꯨ ꯃꯊꯤ ꯄ꯭ꯂꯦꯖꯦꯁ ꯃꯩꯆꯥꯎꯕꯤꯗ ꯀꯔꯦꯖ ꯍꯥꯞꯂꯕꯅꯤ ꯊꯨꯅꯗꯤ ꯁꯤꯡꯉꯛꯎꯀꯣ ꯅꯪꯉꯣꯟꯗ ꯄꯤꯔꯗꯤ ꯁꯣꯝꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯅꯤ ꯁ꯭ꯋꯥ ꯊꯦꯡꯛꯁ ꯒꯣꯗ ꯑꯃꯤꯇꯥꯕ ꯕꯆꯟ ꯋꯦꯜꯀꯝ ꯗꯤꯌꯔ ꯃꯤꯁ ꯃꯩꯆꯥꯎꯕꯤ ꯊꯧꯅꯥ ꯄꯤꯔꯦ ꯍꯥꯏꯕꯅꯔ ꯃꯩꯆꯥꯎꯕꯤ ꯃꯁꯥꯗ ꯍꯥꯏꯅꯤꯡ ꯁꯤꯅꯤꯡꯕ ꯃꯤꯍꯨꯜ ꯄꯣꯛꯂꯛꯇꯨꯅ ꯈ꯭ꯋꯥꯡꯁꯤꯠ ꯂꯥꯡꯅ ꯐꯥꯗꯨꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯂꯩꯔꯝꯃꯨꯕ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯨꯊꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯦ ꯑꯅꯤꯗꯨꯃꯗꯤ ꯃꯨꯊꯤꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯁꯦꯠꯊꯔꯗꯤ ꯐꯖꯔꯅꯤꯅꯦ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯟꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕ ꯑꯃꯗꯤ ꯁꯥꯃꯨꯗꯤ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯐꯃꯨꯡꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯇꯛ ꯊꯥꯕ ꯁꯣꯐꯥꯗꯨꯗ ꯂꯩ ꯁꯣꯝꯗ ꯃꯨꯊꯤ ꯃꯅꯥꯀꯣꯡꯗ ꯃꯔꯣ ꯃꯔꯤ ꯈꯪꯗꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯋꯥꯈꯜꯗ ꯉꯁꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯎ ꯎꯔꯛꯏ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯃꯇꯥꯎ ꯑꯅꯤ ꯂꯩꯔꯤ ꯈꯟꯗꯅ ꯀꯩꯁꯨ ꯇꯧꯗꯨꯅ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯃꯔꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯜꯂꯛꯏ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ 이캉캉 아니여두나 카이니 떠오르두나 똥매나 짱라가 까란디 무티도 아니유다 너희 나트로 티키티키 홀라이도 앵온다 아두가 까이노디 까이노
ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯔꯛꯂꯒ ꯂꯦꯝꯕꯅ ꯍꯦꯔꯥ ꯃꯨꯜꯂꯣꯏꯗꯕ ꯄꯥꯟ ꯃꯥꯟꯕ ꯅꯪꯉꯣꯟꯗ ꯀꯩꯗꯧ ꯑꯩꯈꯣꯏꯗꯤ ꯇꯤꯀꯤ ꯍꯣꯠꯆꯗꯣꯏꯕ ꯃꯨꯊꯤꯗꯣ ꯄꯩꯅ ꯌꯥꯔꯦ ꯃꯤꯡꯒ ꯃꯑꯣꯡꯒ ꯀꯟꯇ꯭ꯔꯥ ꯆꯠꯄ ꯅꯪꯅꯁꯨ ꯃꯔꯩ ꯃꯇꯦꯛ ꯑꯃ ꯇꯧꯅꯔꯒ ꯄꯩꯊꯣꯛꯂꯒ ꯃꯨꯊꯤꯗꯤ ꯍꯤꯞꯈ꯭ꯔꯤ ꯂꯦꯝꯕꯁꯨ ꯃꯁꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯒꯦꯝ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯁꯥꯃꯨ ꯑꯋꯣꯏꯕ ꯅꯣꯏꯅꯤꯁꯦ ꯇꯟꯖꯩ ꯁꯩꯇ ꯁꯣꯝꯗꯅ ꯃꯨꯊꯤꯗꯣ ꯅꯛꯅ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯣꯜꯂꯒ ꯙꯥꯝꯆꯥ ꯃꯄꯥꯜꯗ ꯊꯣꯔꯛꯑꯣ ꯃꯥꯏꯃ ꯃꯨꯊꯤꯅ ꯃꯆꯤꯜ ꯊꯤꯒꯦ ꯇꯧꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯩꯗꯨꯁꯨ ꯐꯨꯠ ꯃꯨꯠꯈ꯭ꯔꯦ ꯂꯦꯝꯕꯅ ꯐꯣꯟ ꯐ꯭ꯂꯥꯁ ꯊꯥꯟꯗꯨꯅ ꯃꯨꯊꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯨꯊꯤꯒꯤ ꯃꯁꯥ ꯁꯒꯟꯗ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯁꯑꯣꯡ ꯑꯃꯅ ꯇꯣꯡꯗꯨꯅ ꯂꯩꯕꯗꯣ ꯈꯪꯂꯗꯨꯅ ꯐꯣꯟꯗꯨꯅ ꯃꯨꯊꯤ ꯇꯝꯅ ꯂꯪꯂꯛꯄꯗ ꯄꯥꯟꯐꯝ ꯆꯥꯗ ꯄꯥꯜꯂꯗꯨꯅ ꯃꯨꯊꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯜꯂꯒ ꯑꯋꯥ ꯁꯦꯅꯥ ꯈꯥꯡꯅ ꯅꯣꯝꯊꯔꯛꯄꯗ ꯃꯃꯤꯠꯅ ꯐ꯭ꯂꯥꯁꯇꯨꯒꯤ ꯑꯉꯥꯟꯕ ꯃꯉꯥꯜꯗ ꯂꯤꯟꯒꯨꯝꯕ ꯑꯃꯅ ꯃꯛꯂꯥꯛ ꯃꯌꯥ ꯆꯞ ꯆꯥꯅ ꯈꯨ ꯀꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯐꯟ ꯆꯣꯡꯊꯣꯔꯛꯄꯗ ꯐ꯭ꯂꯣꯔꯗ ꯁꯦꯠꯅ ꯇꯥꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯅꯥꯔꯗꯨꯅ ꯃꯆꯤꯜꯗ ꯑꯔꯩꯕ ꯃꯈꯩ ꯉꯥꯏꯍꯥꯛ ꯊꯤꯊꯔꯛꯏ ꯂꯦꯝꯕꯅ ꯇꯞꯅ ꯁꯤꯟꯁꯤꯗꯤ ꯔꯦꯞ ꯀ꯭ꯂꯥꯁ ꯌꯥꯎ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯤ ꯉꯁꯥꯏꯒꯤ ꯃꯤꯇꯝ ꯃꯨꯊꯤꯒꯤ ꯁꯥꯒꯟꯗ ꯇꯣꯡꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯛꯂꯥꯛ ꯊꯥꯛ ꯊꯥꯛ ꯅꯤꯛꯂꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯁꯥꯃꯨꯒꯤ ꯈꯨꯗꯥꯡꯗ ꯇꯥꯛ ꯄꯥꯏꯔꯛꯏ ꯁꯥꯃꯨꯁꯨ ꯍꯩꯅꯗꯤ ꯑꯋꯣꯏꯕ ꯃꯩꯅꯒ ꯃꯩ ꯂꯥꯛꯇꯕꯅꯤ ꯅꯪꯅ ꯐꯣꯟꯒ ꯂꯪꯅꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯃꯁꯤꯗꯤ ꯅꯥꯔꯝꯂꯒꯅꯤꯅꯦ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦꯁꯤ ꯍꯥꯏ ꯁꯥꯃꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯨꯊꯤꯗꯣ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯃꯨꯊꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯩ ꯄꯦꯟꯖꯩ ꯅꯣꯏꯁꯦ ꯑꯋꯣꯏꯕ ꯑꯩꯗꯤꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯈꯩ ꯃꯩ ꯃꯨꯠꯂꯦꯅ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯀ꯭ꯂꯥꯁ 2ꯒ ꯀꯥꯔꯤꯕ ꯑꯉꯥꯡꯒ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯐꯃꯨꯡꯁꯤꯗ ꯃꯤꯒꯤ ꯈꯣꯡ ꯃꯌꯥꯗ ꯂꯤꯟ ꯑꯃꯅ ꯈꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯅꯪ ꯀꯩ ꯈꯪꯒꯦ ꯁꯥꯃꯨ ꯃꯥꯒꯤ ꯐꯣꯟꯗꯨꯅ ꯐ꯭ꯂꯥꯁꯀꯤ ꯃꯉꯥꯜ ꯊꯥꯜꯂꯒ ꯐꯃꯨꯡ ꯂꯣꯝꯗ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯄꯒ ꯃꯩ ꯐꯨꯠ ꯂꯥꯛꯏ ꯀꯔꯤꯝꯇ ꯇꯧꯗ ꯄꯣꯠ ꯆꯩ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗ ꯃꯨꯊꯤ ꯉꯛꯂꯤ ꯑꯃꯅ ꯂꯦꯝꯕꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯔꯨꯔꯒ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯁꯥꯃꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯕꯤꯔꯣꯏ ꯈꯪꯕꯒꯤ ꯃꯥ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯅꯕ ꯃꯨꯊꯤꯗ ꯍꯥꯏꯒꯦ ꯈꯜ ꯁꯥꯃꯨꯗꯤ ꯑꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯗꯨꯅ 이보 미소노에 떠오르더나 야래 뚫러시라 마코이 어홈도 파몽두다 뿔랍나 까칼리 리엠바 무티 파이죽나 마꼭 파오 꼽신으로 떠밀 샤무디 마코가 하이드나 아니시나 떠우자 사이시 하이버기 마다하고 잉놈라가 게임 사나버도 로시나버터 단자드도 아묵수 마이 풋묻 아니야두디 또밀 파이죽 마농다 ꯋꯥꯔꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯂꯤꯅꯗꯨꯅ ꯃꯣꯏꯅ ꯎꯈꯤꯕꯗꯣ ꯍꯥꯏꯅꯔꯤ ꯑꯃꯨꯛꯈꯛ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯔꯕ ꯃꯨꯊꯤ ꯂꯦꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯩ ꯑꯗꯩꯗꯤ ꯃꯥꯁꯨ ꯃꯤꯍꯨꯜꯒꯗꯨ ꯀꯩꯅꯣꯝ ꯇꯧꯔꯛꯂꯤ ꯁꯥꯃꯨꯗꯤ ꯒꯦꯝꯗ ꯀꯟꯅ ꯊꯋꯥꯏ ꯂꯨꯞꯂꯤ ꯃꯩ ꯃꯨꯠꯄꯒ ꯃꯥ ꯆꯪꯗꯦ ꯐꯃꯨꯡ ꯃꯇꯥꯏꯗꯨꯗ ꯃꯩꯆꯥꯎꯕꯤ ꯐꯝꯂꯤꯕ ꯁꯥꯃꯨꯕꯨ ꯀꯤꯍꯟꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕు ꯍꯥꯟꯅꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯕ ꯃꯈꯩ ꯒꯦꯝꯗ ꯊꯋꯥꯏ ꯂꯨꯞꯂꯤꯕ ꯃꯇꯧꯗꯨꯗ ꯃꯊꯥ ꯃꯣꯏꯗ ꯁꯣꯜꯂꯤ ꯕꯥ ꯑꯁꯤ ꯃꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯑꯩꯅꯒ ꯁꯤꯗꯩꯁꯤꯗ ꯃꯩꯒ ꯃꯨꯊꯠꯇꯅꯒ ꯀꯤꯍꯟꯒꯦꯗꯅ ꯇꯧꯔꯒ ꯃꯥꯅ ꯐꯣꯟꯁꯤꯗ ꯒꯦꯝꯒ ꯁꯥꯟꯅꯗꯅ ꯂꯩꯕꯒꯤ ꯋꯥꯅꯤꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯒ ꯄꯤꯔꯛꯇ꯭ꯔꯦꯝꯅꯤ ꯑꯅꯤꯁꯤꯗꯤ ꯈꯔ ꯀꯤꯔꯝꯂꯅꯤꯅꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯈꯔ ꯆꯪꯈꯣꯟꯕ ꯁꯥꯞꯇꯤ ꯂꯥꯏꯔꯕ ꯃꯥꯟꯕꯁꯤꯗꯤ ꯀꯩꯝ ꯌꯦꯡꯂꯛꯇꯦꯅꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯐꯠ ꯂꯥꯎꯅ ꯁꯝꯗꯠꯂꯤ ꯁꯥꯃꯨꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯕꯨ ꯑꯃꯁꯤꯗꯤ ꯃꯊꯨꯟꯅ ꯐꯥꯎꯕ ꯍꯥꯞꯇꯦ ꯇꯥꯛꯂꯤꯒꯨꯝ ꯃꯅꯥꯇꯣꯟꯒ ꯍꯥꯏꯐꯦꯠ ꯆꯥꯎꯊꯣꯛꯂꯒ ꯃꯈꯨꯠꯅ ꯀꯣꯠꯂꯒ ꯀꯥꯞꯊꯣꯔꯛꯄꯗ ꯃꯩꯆꯥꯎꯕꯤꯒꯤ ꯐꯤꯗ ꯇꯥꯞꯅ ꯍꯦꯛꯇ ꯅꯞꯄꯤ ꯍꯩꯅꯗꯗꯨꯅ ꯐꯤꯗꯨꯗ ꯌꯦꯡꯕꯗ ꯅꯞꯊꯤꯒ ꯀꯥꯞꯁꯤꯜꯂꯛꯏ ꯑꯩꯉꯣꯟꯗ ꯑయ్ꯌꯥ ꯌꯥꯝ ꯂꯨꯖꯗꯦꯅ ꯑꯁꯤ ꯃꯤꯁꯤꯗꯤ ꯑꯩꯕꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯁ ꯉꯔꯥꯡꯗ ꯀꯝꯐꯣꯔꯠꯀ ꯍꯥꯞꯂꯒ ꯑꯥꯏꯔꯟꯒ ꯇꯧꯗꯅ ꯁꯦꯠꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯅꯞꯊꯤꯒ ꯀꯥꯞꯁꯤꯜꯂꯛꯇꯅ ꯃꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯁꯦ ꯍꯩꯅꯗ ꯃꯅꯥꯛꯇꯒꯤ ꯆꯦꯆꯦꯠ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯇꯞꯅ ꯄꯥꯏꯔꯒ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯍꯩꯅꯗꯅ ꯊꯣꯡꯅꯥꯎꯗ ꯍꯨꯟꯗꯣꯛꯏ ꯃꯗꯨꯗꯒꯤ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯔꯥꯏꯕꯛꯇ ꯃꯁꯥꯒꯤ ꯈꯨꯕꯥꯛꯅ ꯄꯥꯛ ꯊꯥꯏ
ꯑꯩꯁꯦ ꯄꯪꯁꯨ ꯄꯪꯈ꯭ꯔꯦꯍꯦ ꯂꯤꯁꯜꯂꯛꯄꯒꯤꯔ ꯀꯩꯅꯣ ꯃꯤ ꯇꯝꯅꯅꯕ ꯊꯧꯑꯣꯏꯉꯩ ꯇꯧꯔꯒ ꯑꯃꯨꯛ ꯍꯨꯟꯗꯣꯛꯎꯔꯤꯁꯦ ꯃꯣꯏꯗ ꯑꯣꯏꯅ ꯂꯪꯁꯤꯟꯒꯦ ꯀꯥꯟꯅꯗꯦ ꯊꯣꯡꯅꯥꯎꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯖꯦꯠ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤ ꯃꯩꯖꯥꯎꯕꯤꯗ ꯐꯪꯂ ꯃꯥꯜꯂꯤ ꯊꯣꯡꯅꯥꯎꯗ ꯆꯪꯉꯦ ꯄꯥꯏꯁꯤꯜꯂꯛꯄꯗ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯝꯕꯒꯤ ꯃꯔꯥꯏꯕꯛ ꯈꯖꯤꯛ ꯑꯇꯣꯡꯕꯗꯨꯗ ꯚꯥꯛ ꯂꯥꯎꯅ ꯌꯩꯁꯜꯂꯤ ꯃꯈꯨꯠ ꯅꯥꯜꯂꯒ ꯑꯌꯥ ꯑꯁ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯍꯤꯡ ꯀꯥꯔꯛꯂꯕ ꯃꯥꯜꯂꯤ ꯃꯁꯤ ꯇꯧꯒꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗꯨꯗ ꯃꯨꯠꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯗꯤꯁꯀꯣ ꯊꯥꯜꯂꯛꯏ ꯑꯗꯒꯤ ꯍꯨꯏ ꯃꯈꯣꯜ ꯂꯝꯍꯨꯏ ꯃꯈꯣꯜꯒ ꯑꯃꯨꯛ ꯁꯥꯏ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯇꯞꯅ ꯇꯞꯅꯒ ꯊꯤꯜꯂꯤ ꯊꯣꯡꯅꯥꯎꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯁꯤꯔꯤ ꯊꯣꯡ ꯃꯌꯥꯗ ꯐꯅꯗꯤ ꯋꯥꯖꯔꯦ ꯇꯧꯔꯤꯕꯁꯤ ꯃꯤ ꯀꯤꯍꯟꯅꯕ ꯇꯧꯕꯗ ꯑꯗꯨꯗꯒꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯅ ꯆꯪꯂꯛꯂꯒ ꯌꯦꯡꯂꯨꯕꯗ ꯐꯩꯖꯨꯞꯅ ꯃꯀꯣꯛꯈꯩ ꯂꯣꯏꯅ ꯆꯤꯡꯈꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯣ ꯍꯦꯟꯅ ꯂꯥꯎꯊꯣꯛꯂꯒ ꯃꯅꯨꯡ ꯀꯩ ꯇꯧꯔꯤ ꯍꯥꯏꯗꯅ ꯂꯩꯋꯥ ꯑꯃ ꯐꯁ ꯂꯥꯎꯅ ꯁꯣꯜꯂꯒ ꯌꯦꯡꯂꯨꯕꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯇꯧꯗ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯊꯤꯟꯖꯤꯜꯂꯒ ꯏꯁꯩ ꯇꯥꯔꯒ ꯃꯨꯠ ꯑꯃꯗꯒ ꯂꯩꯔꯝꯕꯗꯨꯗ ꯂꯋꯥꯏ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯔꯛꯂꯤ ꯑꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯋꯥꯅ ꯁꯤꯜꯂꯒ ꯃꯈꯣꯏꯗꯤ ꯁꯤꯗꯩꯁꯤꯗ ꯏꯁꯩꯒ ꯇꯥꯗꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯩꯝꯇ ꯍꯦꯛ ꯆꯪꯗꯕꯤꯗ ꯃꯈꯣꯏꯒꯤ ꯃꯨꯠ ꯑꯃꯗꯅꯤꯅ ꯂꯩꯔꯝꯂꯤꯕꯁꯦ ꯃꯣꯏ ꯀꯤꯅꯕ ꯇꯧꯔꯒ ꯑꯩ ꯑꯣꯏꯅ ꯋꯥꯔꯒ ꯇꯣꯛꯄ ꯁꯥꯂꯥ ꯅꯟꯁꯦꯟꯁ ꯑꯟꯁꯤꯚꯤꯂꯥꯏꯁ ꯀ꯭ꯔꯦꯖꯤ ꯃꯦꯟ ꯐꯔꯦ ꯀꯩꯅꯣ ꯀꯤꯗ꯭ꯔꯒ ꯑꯩꯁꯨ ꯅꯣꯏꯅ ꯀꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯤ ꯈꯣꯡ ꯍꯥꯝꯕ ꯄꯨꯛꯇꯨꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯇꯝꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯂꯨꯒꯦ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯇꯝꯅꯒꯦ ꯌꯦꯡꯉꯨ ꯅꯣꯏ ꯆꯠꯈ꯭ꯔꯦ ꯂꯦꯇ꯭ꯔꯤꯟꯗ ꯑꯃꯨꯛ ꯃꯈꯣꯡ ꯍꯥꯝꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩ ꯑꯗꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤ ꯃꯩꯖꯥꯎꯒꯤ ꯍꯟꯗꯛꯇꯤ ꯈꯔ ꯀꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯇꯥꯅꯕ ꯇꯤꯡꯈꯠꯇꯅ ꯀꯞꯄꯤ ꯍꯧꯅ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ 4-5ꯃꯨꯛ ꯀꯞꯂꯒ ꯍꯧꯅꯒ ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯉꯛ ꯐꯥꯎꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯗꯨꯗ ꯌꯦꯡꯉꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯍꯨꯝꯗꯨꯗꯤ ꯉꯛꯅ ꯁꯣꯜꯂꯒ ꯏꯃꯨꯡꯗꯨꯗ ꯈꯨꯅꯥꯎꯕꯤꯗꯨ ꯆꯤꯛꯂꯒ ꯆꯪꯂꯛꯏ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯣꯏꯊꯤ ꯊꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯅ ꯃꯇꯥꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯈꯣꯜ ꯃꯄꯥꯜꯗꯒꯤ ꯇꯥꯔꯛꯄꯗꯨꯗ ꯄꯦꯟꯗꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯇꯝꯅꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯁꯨꯝꯅ ꯋꯥꯕꯁꯦ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯥꯕꯗꯃꯥꯁ ꯑꯍꯨꯝ ꯑꯁꯤꯅ ꯑꯩ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯍꯟꯗꯕꯅꯦꯕ ꯑꯩꯗꯤꯕꯀꯣ ꯑꯩꯗꯤ ꯁꯣꯝꯗꯅ ꯃꯄꯥꯜꯗꯅ ꯀꯝꯗꯧꯔꯤ ꯃꯨꯊꯤꯗꯣ ꯃꯃꯥꯏ ꯁꯨꯞꯄ ꯐꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯀꯥꯟꯅꯗꯕ ꯃꯥꯒꯤ ꯕꯦꯠ ꯂꯛ ꯑꯣꯏꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡ ꯆꯤꯟꯇꯥ ꯇꯧꯏ ꯂꯦꯝꯕꯗꯤ ꯃꯨꯊꯤꯒꯤ ꯃꯁꯥꯗ ꯄꯥꯏꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯗꯅꯒ ꯇꯧꯏ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯕ꯭ꯔꯥ ꯂꯦꯡꯂꯤꯕ꯭ꯔꯥ ꯃꯑꯣꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏ ꯁꯥꯃꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯄ ꯑꯃ ꯑꯣꯏꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯅꯤꯡ ꯇꯝꯗꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯍꯟꯕꯁꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ ꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯁꯤꯗ ꯎꯪꯗꯨꯅ ꯂꯩ ꯔꯨꯝꯗꯨꯁꯨ ꯌꯧꯔꯛꯂꯦ ꯃꯈꯣꯏꯒꯤ ꯒꯝ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ ꯊꯣꯡꯗꯨꯁꯨ ꯀꯥꯆꯤꯟꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯩꯖꯥꯎꯕꯤ ꯈꯪꯉꯥ ꯍꯥꯡꯗꯣꯔꯛꯄ ꯊꯣꯡꯒꯤ ꯁꯥꯎꯟꯗꯨꯗ ꯃꯁꯥꯅ ꯃꯁꯥ ꯐꯥꯖꯤꯟꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯃꯟꯇ꯭ꯔꯤ ꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯆꯣꯡꯊꯣꯔꯛꯄꯗ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯒꯨꯝ ꯃꯩꯖꯥꯎꯕꯤꯗꯨꯁꯨ ꯐꯛꯂꯥꯡꯗꯨꯗ ꯏꯄꯥꯛ ꯄꯥꯛꯁꯤꯟꯗꯨꯅ ꯅꯞꯁꯤꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅꯗꯤ ꯎꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯃꯩꯖꯥꯎꯕꯤ ꯃꯥꯗꯤ ꯃꯆꯤꯜꯗ ꯄ꯭ꯔꯣꯛ ꯁꯣꯜꯂꯗꯨꯅ ꯅꯄꯥ ꯌꯥꯡꯉꯩ ꯃꯆꯥꯁꯤꯡꯁꯦ ꯃꯩꯖꯥꯎꯕꯤ ꯑꯩꯍꯥꯛꯄꯨ ꯎꯁꯤꯠꯇꯕ ꯁꯥꯏ ꯑꯌꯣ ꯅꯤꯡꯒꯣꯡꯒ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯏꯁꯤ ꯑꯔꯇꯤꯅꯥꯗꯨꯕꯨ ꯁꯨꯃꯥꯏꯅꯒ ꯅꯥꯈꯤꯕ ꯁꯥꯠꯂꯣ ꯃꯍꯥꯄꯇꯃꯥꯁ ꯑꯟꯁꯤꯚꯤꯂꯥꯏꯁ ꯕꯨꯠ ꯃꯁꯛ ꯈꯪꯗꯕ ꯁꯥꯏ ꯈꯪꯒꯅꯤꯗꯅ ꯇꯞꯅ ꯃꯁꯥꯗꯣ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯃꯁꯥꯅ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯕꯨ ꯔꯤꯌꯦꯛꯁꯟ ꯍꯥꯏꯒꯗꯣꯏꯔꯥ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯤꯛꯂꯗꯨꯅ ꯃꯩꯖꯥꯎꯕꯤ ꯋꯥꯅ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯩꯕꯨ ꯇꯝꯅꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯊꯕꯛ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯃꯍꯥ ꯑꯣꯛꯇꯕ ꯑꯍꯨꯝ ꯀꯣꯔꯤꯌꯥꯒꯤ ꯁꯨꯝ ꯑꯃ ꯌꯥꯎꯗꯕ ꯃꯥꯟꯕꯁꯤꯡ ꯑꯁꯤꯅ ꯅꯝꯗꯨꯅ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯍꯟꯗꯧꯔꯤꯅꯦ ꯅꯝꯗꯅ ꯑꯁ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯤ ꯈ꯭ꯋꯥꯡꯁꯤꯁꯨ ꯃꯁꯤꯒꯤ ꯊꯣꯡꯁꯤꯁꯨ ꯁꯥꯎꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯣꯡ ꯑꯗꯨꯗꯒ ꯃꯈꯨꯠ ꯑꯗꯨꯅ ꯄꯪꯊꯥꯗꯒ ꯊꯥꯏ ꯁꯥꯎꯅꯒ ꯆꯨꯆꯩ ꯊꯣꯡꯗꯨꯗ
ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯨꯠ ꯑꯃꯗ ꯂꯩꯕꯅ ꯀꯗꯥꯏꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯩ ꯍꯥꯏꯕꯁꯤꯃꯒꯤ ꯋꯥꯈꯜꯁꯤꯗ ꯊꯣꯏꯅ ꯀꯣꯛ ꯁꯥꯗꯕꯅ ꯋꯥꯔꯤꯒ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯩꯖꯥꯎꯕꯤ ꯃꯥꯁꯨ ꯄꯦꯟꯗꯅ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯔꯨꯝꯗꯨꯗ ꯁꯥꯞꯀ ꯁꯣꯟꯁꯤꯜꯂꯝꯂꯒ ꯃꯁꯤꯜꯒ ꯊꯤꯖꯤꯜꯂꯝꯂꯒ ꯃꯈ꯭ꯋꯥꯡ ꯑꯅꯥꯕꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯌꯨꯝꯕꯨ ꯕꯤꯃꯣꯜ ꯇꯞꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯄꯥꯜꯗ ꯈꯥꯝ ꯒꯦꯠꯀ ꯂꯣꯟꯁꯤꯜꯂꯝꯗꯕꯗ ꯃꯥ ꯊꯣꯏꯅ ꯉꯛꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯐꯤꯕꯝꯕꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯅꯤꯄꯥ ꯑꯍꯨꯝꯅ ꯂꯩꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯃꯄꯥꯗ ꯃꯅꯥ ꯊꯝꯗꯨꯅ ꯂꯩ꯫ ꯌꯧ ꯍꯦꯛꯇ ꯂꯦꯝꯕ ꯑꯃꯗꯤ ꯃꯨꯊꯤꯅ ꯃꯈꯣꯏꯗ ꯊꯦꯡꯅꯈꯤꯕ ꯈꯔ ꯀꯤꯍꯧꯕ ꯌꯥꯝꯅꯗꯤ ꯍꯦꯛ ꯀꯤꯍꯧꯗꯕꯁꯤꯡ ꯃꯆꯨ ꯊꯥꯛꯁꯤꯜꯂꯒ ꯂꯤꯔꯒ ꯕꯤꯃꯣꯜꯗ ꯃꯕꯥꯅꯤꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯥꯃꯨꯒꯤ ꯋꯥ ꯀꯥꯡꯊꯣꯛꯅꯕ ꯃꯇꯝ ꯄꯤꯈꯤꯗ꯭ꯔꯦ꯫ ꯍꯪꯅꯤꯡꯕꯗꯤ ꯑꯃꯗꯤ ꯈꯪꯅꯤꯡꯕꯁꯨ ꯑꯃꯅꯤ꯫ ꯇꯣꯞ ꯇꯣꯞꯄ ꯋꯥꯍꯪ ꯑꯁꯤꯕꯨ ꯕꯤꯃꯣꯜ ꯃꯥꯗ ꯍꯪꯒꯦ ꯇꯧꯕꯗ ꯑꯅꯤ ꯑꯗꯨꯅ ꯌꯧ ꯇꯧꯔꯒ ꯃꯥꯒꯤ ꯋꯥ ꯇꯥꯗ ꯈꯨꯠꯀ ꯁꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯉꯔꯥꯡ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯑꯁꯤ ꯁꯤꯡꯅꯩ, ꯑꯁꯤ ꯐꯠꯇꯦ, ꯑꯁꯤ ꯀꯥꯏꯗ ꯃꯣꯠꯂꯤ, ꯂꯨꯏ ꯀꯥꯏꯅꯒ ꯂꯦꯝꯕ ꯁꯥꯃꯨꯗ ꯍꯥꯏꯔꯨꯕꯗꯣ ꯍꯧꯖꯤꯛꯇ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯤ꯫ ꯕꯤꯃꯣꯜ ꯃꯥꯁꯨ ꯉꯛꯍꯧꯔꯦ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯑꯃ ꯏꯃꯝ ꯃꯝꯍꯧꯕꯅ ꯃꯨꯊꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯂꯦꯇ꯭ꯔꯤꯟ ꯃꯌꯥꯒꯤ ꯚꯨꯠ